Hojiksi Nong Akhak Araogi thokpa matamni. Maram asina ngasigi video si semjarakpani. Loidrifawu yengminasi. Aikhoina Nong Akhak Araogi Maramda Hainaba Aranba Wapham tare. Number 1. Lightning na mafam amatada anirak hanna tasinde. Wapham asi yamna lali maramdi mafam amatada lightning na masing khangdana adumak tasinba yai. Masigi khudamdi Empire State Building gi antenna da sahi amada lightning na yamdrabada 25 times tasilli. Mamangai da Sears Towers haina khangnaramba haujikna Willis Towers amadi Chicago da leiba atopa skyscraper singda sahi amada lightning 100 times tasilli. Number 2. Karigumba ikhoina yumdagi mapanda thokpa matamda Akhak Araogi thoknabadi lightning dagi ngakthoknaba leimaida kunthaduna leigadabani haina hainarami. Tasengbadi wapham asi aranbani. 2008 ta National Weather Service na thawong asi tawbidanaba phongdokre. Aikhoina karigumba leptuna leiba natraga kunthaduna leiba matamda lightning channel amana directly kokthakta natraga yamna nakna tasilakabadi lightning strike na sighanba natraga yamna thina sokhanba yai. National Lightning Safety Council da Lightning Safety Specialist ama oiriba John Jensenius na haibagi matung inna laimaida pakthaba asisu yamna fattaba idea amani. Laimaida pakthaba asi ground current na maram oiraga khudong thiba thokningai oi. Khwaidagi faba pambaidi safety oiba mafam ama yaunaba ngamli makhai kanna chenba asini. Number 3. Mitel singna lightning bu singsilli. Wapham asisu aranba idea amani. Mitel singa lightning strike ka mari amata leinade. National Weather Service ki matung inna awangba mafam pointy shape oiba amadi isolated area singda lightning na strike tawgali. Mitel singna lightning bu singsindrabasu electricity gi afava conductor ama oibanina aikhoina lightning storm tholingaida mitel singdagi lapna leigadabani. Number 4. Miyoi ama lightning na strike tawrabadi miyoi adu electric current chatli mahakpu sokpada khudong theningai oi. Masisu lana thajanaba wapham amani. Masigi maramdi miyoi bagi hakchangna electricity store tawduna leite. Maram masina lightning strike amada victim oiraba miyoi amada aikhoina sokpada karisu akaiba leite. Karigumba matamda lightning strike na victim amagi heart ki mathau lephan khiba yai. Asumna tawrabadi victim adugi punsi kannaba cardiopulmonary resuscitation tawbigadabani. Number 5. Akoibada nong mangdragadi lightning na strike tawde. Masisu aranba wapham amani. Masigi maramdi thunderstorm thokliba center dagi 3 miles hena lapa mafamda lightning na toina strike tawi. A ball from the blue haina kauba phenomenon amana thunderstorm amadagi 10 miles lapna leiba miyoi amada lightning na strike tawba ngami. Number 6. Akhak Araogi thoklingai matamda ukhada chensinduna sangjafam lawgadabani asumna hainabasu yawi. Adubu wapham asimasu aranbani. Lightning asi awangba posakta isolated oiba posak natraga mafamda amadi upalsingda attract tawi. Karigumba upambi amada lightning na strike tawraba amadi kanagumba miyoi amana manakta leplabadi lightning na miyoi aduda chongsilaknabagi chance wangna lei. Maramdi upambi dagi miyoi bagi hakchang na hena faba conductor oi. Maram asina ukhada sangbiroidabani sangbiganu. Number 7. Lightning na car amada strike tawrabadi aikhoibu protect tawgadoriba asi car adugi rubber tire sing adunani. Wapham asisu tasengna aranba wapham amani. Rubber asi electric current chatpa ngamde adubu car amada paliba tire sing asi rubber khaktana saba nate. Company ki tire ayamba material sani henbana punsilaga sembani. Material singi manungda metal su yauribani. Tasengna ikhoibu protect tawgadoriba asidi vehicle adugi metal frame nani. Car amada lightning na strike tawrabadi lightning aduna car gi akoibada yauriba metal cell sing fauduna chatkhraga lainungda changkhigani.
Asumna tawrabadi tonglakliba miyoi adu save oiragani. Karigumba miyoi aduna save oihawrabasu tire sing adudi sathina damage tawba yai. Mamai thangda tire sing adu pokhairakpa yai. Maram asina tire makhongda laibiganu. Loisilakpada yumna singba any structure amada lightning na damage thokhandanaba maruoiba pambaidi structure adugi khwaidagi mathak thangba sarukta lightning rod natraga metallic rod asi fit tawbiyu. Lightning rod asi ayamba matamda copper na sai. Lightning rod ta cable ama connection tawduna leimai phawba puthai. Jahasta oiragana leimai gi mahutta isingda puthai. Yamna wangba structure singda protection area asi structure adugi base tagi 30 meters ki awangba phawbadani